ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ꯫ ꯉꯁꯤꯗꯤ ꯑꯩ ꯊꯔꯣꯏ ꯊꯣꯡꯖꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯊꯔꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨ꯫ ꯑꯩꯅ ꯊꯣꯡꯕ ꯊꯔꯣꯏꯗꯣ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯊꯔꯣꯏ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯗꯤ ꯁꯤꯡ ꯂꯩꯔꯦ, ꯆꯅꯝ ꯂꯩꯔꯦ, ꯆꯅꯝꯗꯤ ꯌꯥꯝꯗꯦꯀꯣ ꯑꯩ ꯈꯛꯇꯪꯇꯅꯤ ꯍꯥꯞꯇꯣꯏꯕ, ꯇꯦꯖꯄꯇꯥ ꯑꯃ ꯂꯩꯔꯦ, ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ, ꯐꯗꯤꯒꯣꯝ ꯂꯩꯔꯦ, ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯍꯦꯛꯆꯔꯛꯄꯅꯤ, ꯑꯗꯒꯤ ꯀꯣꯃꯣꯏ ꯂꯩꯔꯦ, ꯐꯗꯤꯒꯣꯝ ꯃꯥꯟꯕꯤꯁꯦ ꯀꯣꯃꯣꯏꯅꯤ, ꯊꯔꯣꯏ ꯊꯣꯡꯕꯗ ꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯞꯄꯤꯌꯨ꯫ ꯁꯤꯡ ꯂꯩꯔꯦ, ꯑꯗ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯁꯦ, ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯃꯀꯨꯀ ꯈꯣꯛꯑꯒ, ꯍꯧꯖꯤꯛꯄꯨꯗꯤ ꯃꯀꯨ ꯈꯣꯛꯇꯦꯀꯣ ꯃꯌꯥꯝ, ꯑꯗꯣ ꯑꯥꯂꯨ ꯑꯅꯤꯈꯛ ꯂꯩꯔꯦ, ꯑꯁꯤ ꯍꯥꯞꯄꯒ ꯊꯣꯡꯖꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯃꯔꯣꯏꯒ ꯀꯩꯀꯩꯗꯣ ꯂꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ꯫ ꯑꯩ ꯍꯧꯖꯤꯛ ꯁꯤꯡ, ꯆꯅꯝ, ꯀꯣꯃꯣꯏ, ꯉꯥꯔꯤ, ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯗꯣ ꯃꯀꯨ ꯈꯣꯛꯇꯣꯛꯑꯦ, ꯇꯦꯖꯄꯇꯥ ꯂꯩꯔꯦ, ꯌꯦꯅꯝ ꯂꯩꯔꯦ, ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯃꯌꯥꯝ꯫ ꯁꯤꯅ ꯊꯔꯣꯏꯁꯤꯡꯗꯣ ꯑꯩ ꯐꯖꯅ ꯃꯅꯤꯡ ꯆꯞꯄꯦ, ꯑꯗꯨꯒꯅꯦ ꯇꯤꯡꯁꯜꯂꯒ ꯊꯨꯝꯗ ꯑꯃꯨꯛ ꯇꯤꯡꯁꯜꯂꯒ ꯊꯝꯃꯦ꯫ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯅꯤꯡꯗꯣ ꯀꯛꯑꯦ, ꯑꯗꯨꯗꯒꯤꯗꯤ ꯊꯨꯝꯗ ꯏꯁꯤꯡ ꯇꯤꯡꯁꯜꯂꯦ꯫ ꯑꯥꯂꯨꯅꯤ ꯁꯤꯅ ꯑꯩꯅ ꯍꯔꯤꯕꯣꯞ ꯃꯆꯥ ꯑꯃꯁꯨ ꯑꯩꯅ ꯇꯤꯡꯅ ꯊꯝꯃꯦ ꯃꯌꯥꯝ꯫ ꯁꯦ ꯑꯀꯪꯕ ꯍꯔꯤꯕꯣꯞꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯀꯨꯀꯔꯁꯤꯗ ꯐꯨꯠꯇꯣꯛꯆꯔꯒꯦ ꯊꯔꯣꯏꯁꯦ ꯑꯥꯂꯨꯁꯤꯒ ꯄꯨꯟꯅ꯫ ꯃꯌꯥꯝ ꯑꯩ ꯊꯔꯣꯏꯗꯣ ꯐꯨꯠꯅ ꯂꯣꯏꯅ ꯁꯦꯡꯅ ꯑꯃꯨꯛꯀ ꯆꯥꯝꯊꯣꯛꯑꯦ, ꯑꯗꯨꯒꯅꯦ ꯑꯩꯅꯅꯦ ꯈꯥꯡꯗ ꯑꯃꯨꯛ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯪꯅꯕ ꯍꯥꯏꯅꯅꯦ ꯉꯧꯊꯣꯛꯏꯁꯦ꯫ ꯄꯣꯛ ꯄꯣꯛ ꯂꯥꯎꯅ ꯀꯪꯁꯜꯂꯦ꯫ ꯃꯅꯨꯡꯒꯤ ꯃꯔꯣꯛꯁꯦ ꯀꯪꯁꯜꯂꯒꯅ ꯍꯥꯎꯔꯕꯅꯦ, ꯆꯣꯠ ꯆꯣꯠ ꯂꯥꯎꯔꯗꯤꯅꯦ ꯍꯥꯎꯇꯦ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯥꯡ ꯑꯁꯥꯕꯗꯨꯅ ꯐꯨꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯁꯨꯃꯥꯏꯅ ꯃꯃꯥꯏꯁꯤꯡꯁꯤꯁꯨ ꯂꯣꯏ ꯇꯥꯔꯦ꯫ ꯑꯌꯥꯝꯕ ꯃꯃꯥꯏꯉꯩꯗꯤ ꯐꯨꯠꯄꯗ ꯂꯣꯏ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯉꯧꯕꯁꯤꯒꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯥꯔꯤ ꯑꯗꯨꯝ ꯈꯥꯡ ꯀꯣꯠꯊꯣꯛꯄꯗ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯆꯔꯦ꯫ ꯐꯣꯛ ꯐꯣꯛ ꯂꯥꯎꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯃꯌꯥꯝ, ꯇꯥꯕ꯭ꯔꯥ? ꯃꯌꯥꯝ ꯑꯩ ꯁꯣꯛ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦ꯫ ꯅꯥꯀꯨꯞꯄꯤ ꯍꯥꯞꯆꯜꯂꯦ, ꯇꯦꯖꯄꯇꯥ ꯃꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯞꯄꯒꯦ, ꯆꯅꯝ ꯍꯥꯞꯆꯜꯂꯦ, ꯊꯨꯝ ꯍꯥꯞꯆꯜꯂꯒꯦ꯫ ꯑꯩꯅ ꯃꯌꯥꯝ ꯂꯣꯛꯂꯩ ꯄꯨꯜꯂꯩꯗꯣ ꯉꯁꯥꯏꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯑꯃ ꯄꯥꯝꯕꯤ ꯑꯃ ꯑꯩꯒꯤ ꯍꯧꯔꯤꯕꯀꯣ, ꯃꯅꯥꯎ ꯑꯃ ꯇꯥꯜꯂꯛꯑꯦ, ꯑꯗꯨꯒꯅꯦ ꯑꯁꯤꯁꯨ ꯁꯣꯛ ꯇꯧꯕꯁꯤꯒ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ꯫ ꯊꯣꯡꯖꯈꯤꯒꯦ꯫ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ꯫ ꯑꯩꯅ ꯃꯀꯨ ꯈꯣꯛꯑꯕꯅꯤꯁꯨ ꯐꯖꯅ ꯆꯥꯝꯊꯣꯛꯄꯅꯤꯀꯣ꯫ ꯉꯥꯁꯦ ꯑꯁꯤ ꯈꯛꯇ ꯍꯥꯞꯆꯜꯂꯒꯦ꯫ ꯑꯌꯥꯏꯕ ꯑꯃꯈꯛꯀ ꯂꯩꯕ ꯑꯗꯨꯃꯒ ꯍꯥꯞꯆꯜꯂꯒꯦ꯫ ꯑꯩ ꯑꯥꯂꯨ ꯑꯅꯤꯍꯨꯝꯁꯦ ꯑꯁꯤꯁꯨ ꯊꯥꯖꯔꯦ꯫ ꯉꯥ ꯈꯛꯇ ꯁꯨꯝ ꯃꯔꯛꯇ ꯇꯠꯍꯜꯂꯒꯦ, ꯑꯗꯨꯅ ꯍꯥꯎꯕꯅꯤꯅꯦ ꯉꯥꯔꯤꯁꯦ, ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯁꯦ꯫ ꯑꯩ ꯑꯃꯨꯛ ꯊꯔꯣꯏꯁꯤꯁꯨ ꯍꯥꯞꯆꯜꯂꯦ꯫ ꯃꯆꯨ, ꯃꯔꯣꯏ, ꯃꯣꯔꯣꯛ ꯑꯃꯨꯛ ꯊꯥꯛꯑꯦ, ꯃꯍꯤ ꯑꯃꯨꯛ ꯍꯥꯞꯆꯟꯖꯔꯒꯦ꯫ ꯍꯥꯞꯈꯤꯒꯦ꯫ ꯊꯨꯝ ꯍꯥꯞꯆꯔꯒꯦ꯫ ꯊꯨꯝ, ꯃꯣꯔꯣꯛꯁꯦ ꯁꯤꯗ ꯑꯗꯒꯤ ꯖꯤꯔꯥ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯜꯂꯦ꯫ ꯃꯍꯤ ꯍꯥꯞꯆꯟꯖꯔꯒꯦ ꯑꯃꯨꯛ꯫
ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯒꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯟꯒꯦ ꯊꯨꯝ ꯊꯥꯛꯆꯤꯟꯒꯦ ꯐꯗꯤꯒꯣꯝ ꯃꯅꯥꯁꯦ ꯀꯧꯔꯛ ꯌꯥꯝ ꯂꯩꯇꯦ ꯃꯌꯥꯝ ꯑꯁꯤꯅ ꯁꯨꯝ ꯊꯥꯛꯑꯒꯦ ꯉꯁꯤꯒꯤ ꯑꯗꯒꯤ ꯎꯃꯣꯏ ꯃꯅꯥꯁꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕꯅꯤ ꯊꯥꯛꯆꯤꯜꯂꯦ ꯍꯥꯏꯖꯈꯤꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯣꯃꯦꯟꯗ ꯍꯥꯎꯒꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯨꯟꯖꯜꯂꯦ ꯃꯌꯥꯝ ꯃꯩ ꯃꯨꯠꯊꯠꯂꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯒ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ